अहममुक्तदा मयाम तराम ओक्सरी लोइना चैनल सिना ngasi video se thakatrikan gi mamangda ai karigum khara miyamda wafung khara thamjage madudi aiha ki channel se ngasi di 1,50,000 subscriber makti yaujare masi ai gi subscriber kaya amaduge beer kaya gi adugumba makhoina nungsibi ngasi gi ai gi fiba masi yaujarapun haidana miyamda haijari masi puno ki credit asi ai gi subscriber singda ai pijage haidana haijari loigana ai gi channel asina ngasi thagat chagadru video sa masi ai gi subscriber miyam maraktage sum haibirakpa mayamna request rokpa adugumba video amane ayan handak se khobang mai gi matangda karigum khara sum thagale sum mayamna khangning ba kaya ama sum leibadagi madugi manung chana ngasi jama lokho chagadori bani hari buji kaina haba matamda akhoi gi khusa amada अखोई मई खरा लई मई खरसिना अखोई मी मा मासे नुंगाय फबा पैसा नुंसा पाइबा अदुगुंबा अमा ओइगदोरिबा अदुगुंबा मईनी अदो खुबा मई मतंग जे आइनि ngasi video thagatrikan mamangda karigum khara thamjagi madudi comment mayam sum comment pirpa yawe habadi खुबा मई मतंग जे थाजदबा ओइदबनि खोतबनि सिगुम कानादबा video ni khopni myam hainer pawe adumakpo masi sum mayam khangdadana tawribani kasu kaide ado aduga amon do masana pamjadabudagi haijabasuni haidana yedum lawe habadi खुबा मई मतंग जे kanagumna थाजबा yawe थाजदबा yawe adubu aiju hana yam thajaramde adubu achumma kayam yawe handa ini video sembasida aigi subscriber 50 lebisida ayamba aigi video handa ke खुबा मई मतंग जे 20,000 30,000 60 70 sumaina ke bod mai yeng yawe sige marsida comment piropusida positive feedback oiba mayam pire habatar habadi chummi aimon simak thui kholi leidana mayam sum hairak pa yawriba madugi comment mayam do paraga ayana खुबा मई मतंग जे chumba khadi laina khalaga isu sigum ai thajaba khadum lai adu ai sada su ai gi khubang mai ma yaujari bani aduna aina mayam do oidaba ngang yaba nate haidi ai mon su kari khara manaba yaudana mase mon su mine adu mayam su mambi ya haidana ai videos thagala phane ba adugi matungi na mayam na comment mayam su pire habadi moi da thokpa moi da achuma mayam oibado habadi aina hajipobuda खुबा मई दनतना हाइबदी ममांग दा कया am thagale ko machu gi matang oibi ai chawong chata gi oibi ai sambru gi matang oibi ai siguma kayam thagale masida comment ayam adum pieba mayam adum happy yengbiyo comment sanga adum yengbiyo aina thagal khiba video singje mayam aina am kaino tawna haijaba maktina sade ayam adum chumme habaje mayam loi harap ngaktani subscribers 150 mathak yaura banina masida yauraiba subscribers singa sige matungina mokhoi gi apamba masi ayhana ningba thungan da busu yade mokhoi na apamba video request ro pokhoduma aina lokhatta busu yade siguma ai khanjar ga lei aduna meitei lai ningi bo bi ai adagi tongamba leidana yumba longge bu obi ai siguma kaya mai mamang de semaga laksari adu handaksina mo khoi astrologer gi matang gumba khubang mai gi matang gumba siguma khara mo lokale masiju ai subscriber gi khalaga tawjaba ngaktani हाइबदि आई सब्सक्राइबर लेत्रगदि आई करिसु नते आई सब्सक्राइबर न पामबदो आई लखोचबा ताबने हाइदना आई मियाम दा हामदा थमजगे अदुना मियाम न पाम वीडियो रिक्वेस्ट रप याम बदम लखोतपने आई वीडियो चनी मु यावबने आई वीडियो से चनी मु यावबसे आई एंटरटेनमेंट ओइबा कातुकरन ओइबा मते यावदबने हाइदना अदुम हाइजगे आयामबा मिंगोन खितंग कानागदबो खलगा सेमबा गाक्तनी हाइदना अहामदा सिमा थमजगे अदुना ngasiगी आई खुबांग मई मतांगजे मसी येनिंगदबा मसी थाजदबा यावबिरगदि video skip tobiyo kaisu kaide aduga matung tarakpa to video thagapam batamda adum yengbiyo haidana semana haijage aduga naharol ke ama hoji inkhiloli ba naharol ke ama tungi wakhal ke ama lairiba tungi em ke ama thamjari bha bitare magi life ta ai karigu mamo oijage ai karigu mamo oigena ai karigu mama ai phangde biade natra ai tungda paisa yam paide biade natra ai sibul laijala karigu ba khara aingonda isada wahang khara lakpa dum yawbane ba sigi matang da pakhum pibase kanana pigide haibam tamdang sai kothigumba ngasai gi hojiki mayamna thajadribo andavishwas ne hainariba sigumba kaya ase masisu kharadi mateng pang habatare aduga hariba singa sida hana hajening ba madilai khubang meida kariguma ma ai singa sije ai gi video sina yengbiriba singda nangjeng tungda paisa paiba mimde oidore he haraga maje wakanda sagala laigraga adugumba mi aduna mase ai paisa paidrobani laithokpa khopa adugumba torogadi adum maki mai je phajana chalamaga so onatena adum semdoreba haide ai hojul leriba mai je masi akangnabu oiti haiba ahalam sing akang ai sing habibane mai di yawribse khubang mai da leriba mai je masi awon banaiba aina honabagi matungena ai khubang mai da mai line se awon balakani haiba thabak chungchu sudaba mi amagi khubang mai ga thabak yam sujaba honaba kanba mi amagi khubang mai yam khenaganiba thabak suju sudaba sudraba haitare adugumba mi amagi mai se
khubang mai mangani khubi mami taroi magi fingerprint taroi sigum kya am haibam leiri aduna thabo yam suba je mai sema sema la haib aduna karigumba aina ngasi semjari video sida thajabiba leiragadi adum video asi yengbiyo adum khara kana badum phangani khalle haidana ai miam thajige duga khubang mai matang aduga sigum karigumba khara thajadaba leijaba leiba taragadi adum video skip tobi haidana amuk haijari ngasi goina ai lokhajari bje khubang mai gi matnung channa symbol natraga sign khara piriba mai khara pi haitare mai se manga taruk mukti surani ai ngasi lokhajari bje polo punjalaga lokholabani madugi mai dugi matungina mi je mai tungda mai gi punsida mai fakpa nungaiba pesa paiba adugumba mo oibagi matangni aduna ngasi video se mu mieng tamina se masida ke amuk chumi ke amul lale habidudi mayam na dum comment da dum haira agani haidana ai miyam da haijari video se mieng tamina se aham muktada channel asna mayam taram noksari loina channel asna ngasi su miyam ge damukta koi khubak mai gi matangda video ma khotol tam ge tawjabani khuba asida yauriba mai asidi tawamba mani ayana ngasi uchaga doriba sidi ayana mayam da khangnam gi damukta karigum khara sum phongdok ke tawjabani ngasi channel asina haijaga doriba line amasung symbol khara miyam da thamjage mayam mieng tamina se aidan haijari ahambada thamjaga doriba se khoigi khubi da akoi khut ki khubi sida lairiba magi sign ama taksage khut ki khubi gi sigi akoi tang asida akoina line ama chumna laibagi mota karigumba akoi mit man ba mong da round oina laiba taragadi asigumba khubi ase kari haram ge habaduma mayam jingmina se hariba asigumba khubi leibase masida symbol habida ko mayam line leibi mota mamit pan ba hari khangne sigumba se masi asigumba leiba mi asi nongmudi soidana mahak asi selyam tan ge dabadugumba misagam oigali aduga amorom da hariga se makoji 6 sense wangan ba dugumba kangu ai habadi makoji tungda lakadaba tungda tholokadaba karigum khara khangan ba oi maram sina makoina karigum ba thaba ma tabu matamda business ama tabu matamda mai pak phuse oi galli ponomak mahaki 6 sense ki pangalna ni habasu ai 6 sense ki ma palna haisu ai makoi asi ayamba stock market kumba asigumba chana basu oi galli tungda tholokadaba future gi mathan khara khangba oi ganba maram nani asigumba 6 sense asi business kumba da kok thadarabadi mai pak ko oi galli haidana akhangai singna haibirami mathang gesina ayana lakhusari ba se khoigi lifeline haidana leiriba khubi gi makada chaliba siga lifeline asida karigumba line khara asumna mathakta kaaba manba line macha macha sumaina karigumba khara leiraba adugum misaga do honoba yam kanba adugum misagam ogi doribani masi effort line harga khangni masi kamu kana ga hapum tamda ma asi kanagumba amagi support ti mongo de leiroi adubu support leite harga juma honabagi magi thongna de dum leiba adugumba misak amani masi leiba sina kari phungda khapum tamda hariba misak ase kanagumagi support leiroi aduna masana kanna honarabadi soidana mahana khanjaba mahaki pantunga do sungchoi soidana yaurakadori asigumba si hana digi nungaiba imung manung habadi mama pa yamna nungaiba adugum imungda pokpa kya oigande habadi waraga horpa kangu oigalle wara horpanina masana honajaraga masana morodom lepchaba ngamgadaba adugumba kangu oi hairiba lifeline asida lairiba mahake line asigi matungina masi yenguba matamda hairiba misaga se yamna honoba kanba tungi wakal khanjaba adugum misagam oi maha se asumaina leiba line sigi matungina mahana tawriba thabok thorom adugi matungina man honajaba adugi chanana chalagadi line sigi matungina su pirabanina asiguma misaga se nongma natra nongma de singso soidana mai pakani habase khowang mai gi matungina asumna leirami haidana miyamda thamjari mathangi sina ring finger haidana koi khuning thau leiribaje maksigi makhagi sigi mapa sida karigumba line kharagi matangni hariba khuning thau gi makha sida karigumba line ama sumaina chatlaba natragana hariba line asina makha digi sumaina laaba sangna adu oiba targadi hariba misaga do adugi mate afaba adugi mate mahake life adu yamna nungaiba ama oigidoribani haibadi hariba makhadigi karigumba lakpa targadi hariba misaga se mahak chahi kun nataga kumanga chadigi mahak paisa thokpa misaga ama oigidori thaba inkhang tawga thabak se akogi private haisu ai adi government job oibasu ai adubu hariba thabak se monda paisa nungsadi adugi matik chawna phangba adugumba thabak oigidoribani asumna pi aduga hariba line asina hariba
makha khubang mayai makha asidagi sumaina horpoi gadi yamna phare aduga mathak wairap sai waidiga sumaina line se lakpoi taragadi sai da leiboi taragana hariba message sai kuntra manga daida nungaiba adugumba paisa thokpa adugumba oigidoribani adugu karigumba mathakta sai da sumaina mati amagumba sumaina ga leiboi taragadi hariba message sai nimfu manga daida nungaiba paisa nungja phangba habidi thabok oibe amoibe माइगे लंबीदा माइ पाक खरा ओइगेदोरी हाइदना सुमाइना अखंगै सिंगा फोंदोकप लೈ हाइदना मियाम थमजरी अदुगा हाइरिबा हजिकि खुनिंग थौ खादा लैरिबा लाइन असे सुमाइना लैबा मिसक असे मा असे थबक के मीनी हाबदि थबक तौगदब अदुगुम मीनी थबा हाइबसे अखोइगे प्राइवेट जॉब ओइबे आइ गवर्नमेंट जॉब ओइबे मजि थबक मनुंगदा दुम चल्ले अदबु हाइरिबा प्राइवेट जॉब ओइरगसु यामना फबा अदुगुम ओइगेदोरी पैसा नुंजा यामना चाउना फंगबा अदुगुम ओइदैनि अदुगा गवर्नमेंट जॉब ओइरगसु अदुगे मति अदुम अफबा फम काबा अदुगुम मिसगम ओइगले मखोइसे अयाम मतमदा गवर्नमेंट जॉब ता तौरगसु मखोइसे फम अचौबा अदुगुम पाइगनबा मिसक ओइगले हाइदना अखंगै सिंगना हाइबिरमे हाइदना मियामना थमजरी लोइना हारिबा लाइन असे मसि करिगुम्बा हजिकि हारिबा लाइन से अमा लेबोइगदि यामना फरे हाबदि माना तौरिबा लाइन दुदा मा चांग चुमना दुम चटकदुरी अदुगा करिगुम्बा लाइन असे अनि हुम लेरमे हन खलसे असुमना अनि हुम लेबोइ तारदि हारिबा मी असे माकी लाइन माकी पंसीगी लंबी असे लौबा मतमदा खंजबा मतमदा चचबा मतमदा मंगोंद कंफ्यूजन ओइबा दुगुम खरा लेगले हाबदि थबक यामबा एम्बिशन यामबा फील यामबा असिगुम ओइगले फील यामगदि मंगोंद खितंग डिसीजन लौबदा मंगोंद खितंग चममनबा खितंग लंबी ओना तिने चटखिबा याबगी चांस वांगे अदुना माना लौगदबा पंथुंगजे मसी माकी लंबी हाबि या माकी थबक ओइबे थबक के सिनफम ओइबे असिदा माकसे मुन्न खल्लगा थबक से लौबम चंगे हाबदि माकी चटखदबा माकी एमजे चुमना चटनबा होनबम चंगे हादना अखंगै सिंगना हाबिबुले मथंगिसिना अखोइगी लिटिल फिंगर हाजि खुनाव बिहारिबा मसिगी मखादा करिगुम्बा लाइन खरा लैबु उरबा सुमाइना ओइबियाय सिगिदि अनि हुम लेरसु कसुबुदि काइदे सिगिदि सुमाइना अमतंगु लेरगसु सिजु दुम फै हारिबा लाइन असिना कइनो हाइबा मतंदा मसे बिजनेस की लाइन अदुगुम्बा ओइगले हादना अखंगै सिंगना फुंदोकप लै खुनावबिगी मखादा लाइन मसा याम लैरदि मसिजु मंगोंदा अट्रैक्टिव ओइबा मीना माबु यानिंगबा मान हाइबा pot kodema mine taning boy ganba hairbe mise se amorom da haragana khoigi media gi skill lom da leganba media gi sinpam moy ganba adug moy gale mi gi inspire fiba mi bu lamjing lamta ko ganba aduga haribe si yamna lucky oiba aduguma chaina masu ni haidar miyam da thamjege masa gi su sel tanba aduga miyam gi su yamna kanaba thabak tawganba aduguma misak amani amorom da hariga mokhoi ase motivational speaker gumba aduguma so oigale haidana akangai singna phungdok polai loinana mathangi asina aine miyamda thamjagedoriba si karigumba hairiba khubak mai asida akhoigi somna kan khujeng na kalomdigi sumaina lines khara lakpa uba sigumba khara laaba aduga fail line daga sumaina magi lines thiengak pokolokpa yawshalaba aduguma misagasi kari haigi haba matunda mokhoiji mapan lamda settle tawba natraga export import ki oiba thabak tawba aduguma mi oigali mapan lamda sathok jasin tawduna sel yam tanba mi jo oigali hariba misaksing asi foreign travel tawganba akogi business ki thabak tawba company da thabak tawba aduguma oigali haidana akhangai sina phungdok pibale loina na mathangi sina haina phungdok sagedori basi akogi khobaki akogi loisalak pasaji da karigumba mi asi fish sign lairaba fish sign ko sumaina leibase sumaina leiriba process fish sign ko fish sign se leiramba taragadi hariba misagasi adukimati nungai faba sijo gale paisa nungja phangba haibade ma ki sahi yamakpa matam gi matungda haibitare sahi 65 fawba asi khara wadna sum lelakpa adubu sahi 65 gi matungda sel yamna lakadawba adugumba misaga moi gale sahi 35 ne fu manungdi sel asoba laktabana sading yam tawdaba sel lingna sijinaba asi tangai fade haidana akhangai singna habibale loinana hariba sign amasung line sing asi nataba hangna mamang suma thagat sakhiba leire madadi khobak mayai da m sign lebi ama leibini m sign se khoigi sida leiriba akhoigi heart line aduga sida leiriba mind line aduga sida chaliba life line hariba line ahum sida akhoigi fat line sumaina samjalaga m sign ama form tawba adugi matang da su video om sem khrabani madu aina ngasigi lokhasari ibsidi kaigino haiba matamda hariba m sign asijo adukimati kanaba yana faba mi ayamba m sign si leibidi leine ba taragasu hariba si afaba khara pi haiba tare masina
FM line gi matang sidi yam kumna ngasi gi matang sida thamjarage mamang da video ma semjagrabani description da su M sign gi matang da imyam da dum thamjarage aduga loina ngasi gi video sigi mathaki I button adu da nambiraga dum akoi khobang mai gi matang da video aina thagat sakib sing adu su ai thon jarabani haidan haijari description da su khobang mai gi matang da aina thagat sakiba video khara dum myam da hapsarabani haidan haijari ngasi gi oinati matang swai da lusinjage khobang mai gi matang se aihana yam khangai dana semjaba muktina chade adumapu lari khara nainaba aduga source tong am ke am khonga charga amadi miyamna request torpagi matungena hana khobang mai gi matang se handak si video khara semjabani masida soiba ram yar sumya nu ngak piu haidana haijari ngasi gi oinati matang swai da lusinjarege kanglaipa imana yaifare